ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯁꯤꯡ ꯅꯤꯡꯊꯧꯖꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯧꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏꯇꯝꯕꯒꯤ 14ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯖꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯍꯥꯞꯄꯁꯨ ꯉꯝꯖꯗꯦ, ꯃꯔꯝꯗꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯅ ꯋꯥꯔꯤ ꯑꯁꯤ ꯅꯨꯃꯤꯠ ꯀꯥꯜꯂꯒ ꯍꯥꯞꯆꯕꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 14ꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯕ ꯈꯣꯏꯊꯨꯝ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ 5 ꯈꯛ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯃꯒ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯅꯤ꯫ ꯉꯔꯥꯡ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯄꯥꯈꯪ ꯐꯥꯔꯤ, ꯆꯍꯤ 10 ꯁꯨꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯋꯥꯈꯜ ꯆꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯌꯥꯝꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦ꯫ ꯈꯣꯏꯊꯨꯝꯅ ꯍꯜꯂꯛꯂ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯝ ꯈꯛꯇꯗ ꯍꯧꯗꯣꯛꯂꯒ ꯄꯤꯖꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯏꯊꯨꯝ ꯑꯗꯨ ꯃꯆꯥꯒ ꯃꯥꯒꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯆꯪꯅ ꯇꯧꯕꯗꯤ ꯉꯝꯖꯗꯦ꯫ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥ ꯑꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏ꯫ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯖꯗꯦ꯫ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯂꯟꯅ ꯂꯟꯅ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯏꯪꯈꯣꯜꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯅꯩ꯫ ꯃꯥꯏꯕ ꯈꯣꯏꯊꯨꯝ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯧꯗꯣꯛꯄ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯈꯣꯏꯊꯨꯝꯅ ꯀꯩꯅꯣꯗ, ꯏꯆꯥꯅꯨꯄꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ? ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯅꯤꯡ ꯃꯌꯥ ꯌꯧꯅ ꯊꯤꯔꯛꯄꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯜ ꯑꯁꯤꯗ ꯐꯝꯃꯒ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯤ꯫ ꯈꯣꯏꯊꯨꯝꯅ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯅꯠꯇꯦꯅꯦ, ꯏꯄꯥꯅ ꯁꯣꯝꯗ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯂꯥꯛꯑꯣ, ꯏꯄꯥꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ꯫ ꯅꯆꯤꯟ ꯅꯌꯥꯀꯗꯣ ꯁꯦꯡꯗꯣꯛ ꯂꯥꯛꯑꯣ, ꯏꯄꯥꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯃꯇ ꯈꯨꯝꯗꯦ, ꯇꯥꯁꯤꯟꯅꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯐꯝꯃꯒ ꯂꯩꯔꯤ꯫ ꯈꯣꯏꯊꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯤꯡꯈꯠꯀꯦ ꯇꯧꯕꯗ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯉꯥꯏꯈꯣ, ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ, ꯕꯥꯕꯥ ꯁꯨꯝ ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯛꯄꯗ ꯈꯣꯏꯊꯨꯝ ꯑꯗꯨ ꯁꯝꯇꯨ ꯆꯞ ꯌꯨꯡꯉꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛꯇꯅꯤ, ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯈꯣꯏꯊꯨꯝꯅ ꯀꯅꯥꯒꯅꯣ ꯏꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯣ? ꯃꯍꯥꯛꯇꯤ ꯀꯗꯥꯏꯅꯣ? ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯉꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯁꯥꯃꯤꯟ ꯈꯖꯤꯛꯇꯤ ꯃꯁꯥꯗ ꯐꯪꯖꯩ꯫ ꯃꯆꯥꯅꯨꯄꯥꯅ, ꯕꯥꯕꯥ, ꯌꯦꯡꯉꯨꯇꯨ, ꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯁꯤꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯕ꯭ꯔꯥ? ꯃꯥꯒꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯤꯕ꯫ ꯈꯣꯏꯊꯨꯝ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯁꯤꯗ ꯀꯥꯝꯃꯤ꯫ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯐꯝꯂꯤꯕꯁꯤꯗꯒꯤ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯒ ꯏꯃꯨꯡꯗ ꯅꯝꯐꯨꯗ ꯄꯨꯁꯤꯟꯈ꯭ꯔꯤ꯫ ꯇꯨꯡꯂꯣꯝꯗ ꯍꯟꯅ ꯌꯦꯡꯉꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯌꯨꯛ ꯑꯁꯤꯗ ꯇꯣꯂꯦꯟ ꯑꯗꯨ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯈ꯭ꯔꯤ꯫ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ, ꯇꯣꯂꯦꯅ, ꯕꯥꯕꯥꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯀꯗꯕ ꯂꯩꯒꯦ? ꯇꯣꯝꯕꯨꯡꯅ, ꯀꯔꯤ ꯂꯩꯔꯦ? ꯏꯄꯥꯗꯤ ꯀꯔꯤꯁꯨ ꯆꯠꯀꯗꯕ ꯂꯩꯇꯦꯗ꯫ ꯇꯣꯂꯦꯅ, ꯁꯟꯁꯨ ꯉꯔꯥꯡꯗꯤ ꯄꯨꯔꯛꯂꯤ꯫ ꯑꯗꯨ ꯕꯥꯕꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯁꯟ ꯒꯥꯔꯤ ꯑꯃ ꯆꯟꯈꯠꯁꯤꯗꯅ꯫ ꯅꯍꯥꯟꯋꯥꯏ ꯁꯤꯖꯤꯟꯅꯔꯝꯕ ꯀꯥꯡꯈꯣꯡ 2ꯁꯨ ꯂꯩꯔꯤ꯫ ꯇꯣꯝꯕꯨꯡꯅ, ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯏꯆꯥ ꯑꯁꯤꯗꯤ ꯉꯁꯤꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯐꯒꯠꯂꯛꯏꯁꯤꯕꯣ? ꯅꯠꯇꯦꯅꯤ, ꯅꯪꯕꯨ ꯁꯟ ꯒꯥꯔꯤ ꯆꯟꯈꯠꯄ ꯍꯩꯒꯗ꯭ꯔꯣ? ꯇꯣꯂꯦꯅ, ꯁꯨꯝ ꯄꯥꯝꯂꯛꯇꯅ ꯇꯧꯕꯅꯤꯗ꯫ ꯁꯟ ꯒꯥꯔꯤ ꯑꯃ ꯂꯩꯔꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗꯁꯨ ꯏꯆꯟꯗ ꯆꯟꯅꯩꯗꯅ, ꯑꯗꯨꯒꯤꯅꯤꯗ꯫ ꯄꯥꯕ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯍꯩꯇꯦ, ꯄꯥꯕꯅ ꯇꯥꯛꯄꯤꯌꯨ, ꯑꯩꯁꯨ ꯍꯩꯅꯤ ꯀꯩꯅꯣ꯫ ꯇꯣꯝꯕꯨꯡꯅ, ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥꯒ ꯄꯨꯟꯅ ꯆꯟꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯃꯄꯥꯒ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯆꯟꯅꯕꯒꯤꯗꯃꯛ
ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨ ꯌꯥꯜꯂꯤ ꯃꯃꯥ ꯊꯥꯔꯤꯛ ꯊꯥꯅ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯉꯤ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯎ ꯌꯥꯟꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ ꯊꯥꯔꯤꯛ ꯊꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯊꯕꯛꯀ ꯐꯒꯠꯂꯛꯏꯁꯤꯕꯣ ꯇꯣꯂꯦꯅ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯀꯣ ꯇꯣꯝꯕꯨꯡꯅ ꯐꯔꯦꯁꯤ ꯆꯥꯛꯁꯨ ꯆꯥꯊꯣꯛꯂꯁꯤ ꯑꯗꯨꯒ ꯎ ꯌꯥꯟꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯁꯟꯒꯔꯤꯒꯤ ꯃꯆꯥꯛꯁꯤꯡ ꯑꯗꯣ ꯁꯦꯝꯕ ꯌꯥꯕ ꯀꯌꯥꯁꯨ ꯆꯪꯈꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯇꯣꯂꯦꯟꯒꯤ ꯋꯥꯈꯜꯗꯗꯤ ꯈꯟꯖꯔꯤꯕꯁꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯍꯥꯛꯅꯁꯨ ꯍꯥꯏꯗꯣꯛꯂꯔꯣꯏ ꯈꯟꯅ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯕꯁꯤꯗ ꯑꯔꯣꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯣꯟꯅ ꯈꯟꯖꯔꯤ ꯁꯟꯒꯔꯤ ꯑꯁꯤ ꯍꯦꯛ ꯆꯟꯕ ꯂꯣꯏꯕꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯣ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯁꯟꯒꯔꯤ ꯁꯥꯕ ꯊꯣꯔꯛꯏ ꯇꯣꯝꯕꯨꯡꯅ ꯏꯕꯨꯡꯉꯣ ꯏꯄꯥ ꯀꯩ ꯀꯩꯅꯣ ꯁꯦꯝꯃꯝꯃꯒꯤ ꯆꯠꯂꯣ ꯅꯪ ꯑꯃꯨꯛꯇ ꯁꯟꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯜꯂꯨꯁꯨ ꯇꯣꯂꯦꯅ ꯑꯁ ꯏꯀꯥꯎꯕꯨ ꯀꯥꯎꯏꯗ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯅꯥꯄꯤ ꯌꯥꯝꯅ ꯍꯧꯕꯗꯣ ꯑꯗꯣꯝꯗ ꯑꯃꯨꯛ ꯄꯨꯜꯂꯨꯈꯤꯒꯦ ꯇꯣꯂꯦꯟ ꯁꯟ ꯑꯅꯤ ꯑꯗꯣ ꯏꯪꯈꯣꯜ ꯃꯇꯣꯟꯒꯤ ꯅꯥꯄꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯅꯥꯄꯤ ꯌꯥꯝꯅ ꯍꯧꯏ ꯃꯐꯝ ꯑꯗꯨꯗ ꯄꯨꯜꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯁꯨ ꯄꯤꯊꯛꯏ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯥꯅ ꯇꯧꯔꯤꯕꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯖꯩ ꯑꯁꯨꯝ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯪꯅ ꯁꯟꯒꯔꯤꯒꯤ ꯆꯪꯒꯗꯕ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯆꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯋꯥꯅ ꯁꯥꯒꯗꯕ ꯁꯔꯨꯛ ꯑꯗꯨ ꯈꯛ ꯉꯥꯏꯔꯤ ꯇꯣꯝꯕꯨꯡꯅ ꯏꯕꯨꯡꯉꯣ ꯋꯥꯒꯤ ꯁꯔꯨꯛꯁꯤꯗꯤ ꯅꯪꯅ ꯑꯗꯨꯝ ꯁꯦꯝꯖꯔꯣ ꯏꯄꯥꯗꯤ ꯋꯥꯔꯦ ꯄꯣꯊꯥꯔꯒꯦ ꯅꯪ ꯍꯩꯅꯤꯗꯅ ꯇꯣꯂꯦꯅ ꯍꯣꯏ ꯄꯥꯕ ꯃꯍꯥꯛꯅ ꯁꯦꯝꯅꯤꯡꯂꯤꯕ ꯍꯥꯞꯅꯤꯡꯂꯤꯕ ꯁꯟꯒꯔꯤꯁꯤꯒꯤ ꯁꯔꯨꯛ ꯑꯗꯨ ꯁꯦꯡꯕꯗꯧꯔꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯋꯥ ꯐꯖꯕ ꯈꯔ ꯈꯜꯂꯒ ꯌꯥꯜꯂꯨꯔꯤ ꯁꯟꯒꯔꯤꯁꯤꯒꯤ ꯅꯥꯀꯜ ꯅꯥꯀꯟꯗ ꯍꯥꯞꯅꯕ ꯑꯃꯗꯤ ꯐꯝꯕꯥꯛ ꯑꯗꯨꯗ ꯊꯥꯅꯕ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯤ ꯃꯍꯥꯛꯅ ꯇꯣꯉꯥꯟꯅ ꯍꯥꯞꯅꯤꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯅꯣꯡ ꯆꯨꯔꯛꯄꯗ ꯈꯟꯅꯕ ꯃꯊꯛꯇꯁꯨ ꯈꯟꯅꯕ ꯑꯃꯗꯤ ꯍꯥꯞꯅꯤꯡꯂꯤ ꯍꯥꯞꯅꯕꯗꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯊꯥꯔꯤꯛ ꯊꯥꯁꯨ ꯎꯔꯤ ꯊꯥꯔꯤꯛ ꯊꯥ ꯌꯥꯝꯅ ꯉꯛꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯁꯦꯝꯂꯤꯕꯁꯤꯕꯣ ꯃꯊꯛ ꯍꯜꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯦꯔꯥ ꯀꯥꯟꯅꯗꯕꯗ ꯍꯌꯦꯡꯋꯥꯏ ꯂꯧ ꯁꯤꯡꯂꯣꯛꯄ ꯃꯇꯝꯗ ꯆꯦꯡ ꯐꯧ ꯁꯤꯡꯅꯤꯡꯂꯕꯗꯤ ꯀꯃꯥꯏ ꯍꯥꯞꯇꯣꯏꯅꯣ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯣꯂꯦꯟ ꯈꯨꯝꯗꯤ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯤ ꯊꯥꯔꯤꯛ ꯊꯥꯗꯤ ꯃꯆꯤꯜꯗ ꯑꯗꯨꯃꯛ ꯉꯥꯡꯂꯤ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃꯀꯣ ꯏꯃꯥꯗꯤ ꯄ꯭ꯔꯥꯟꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗ ꯏꯕꯨꯡꯉꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯧꯖꯤꯛꯇꯤ ꯁꯟꯒꯔꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯪꯈꯠꯄ ꯂꯣꯏꯈ꯭ꯔꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯄꯨꯡ 6 ꯇꯥꯔꯤ ꯃꯍꯥꯛꯁꯨ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯤ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯂꯤꯉꯩꯁꯤꯗ ꯃꯇꯝꯁꯨ ꯈꯪꯍꯧꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯝꯂꯤ ꯃꯄꯥꯅ ꯍꯧꯗꯣꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣꯁꯤ ꯁꯟꯁꯤꯡꯒꯤ ꯀꯥꯡ ꯆꯤꯛꯄꯗꯨ ꯂꯣꯏꯕ ꯇꯥꯔꯤ ꯅꯪ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯆꯠꯂꯨ ꯍꯧꯒꯠꯂꯨꯅꯦꯍꯦ ꯅꯃꯥꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯔꯅꯤ ꯇꯣꯂꯦꯟ ꯃꯄꯥ ꯇꯣꯝꯕꯨꯡꯅ ꯍꯧꯗꯣꯛꯃꯟꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯤ ꯑꯗꯨꯒ ꯁꯟ ꯂꯧꯁꯤꯟꯕꯗꯨ ꯊꯣꯔꯛꯏ ꯃꯄꯥꯜ ꯑꯗꯨꯗꯤ ꯊꯦꯡꯂꯕ ꯃꯇꯝꯅꯤꯅ ꯄꯨꯡꯃꯝ ꯃꯝꯃꯤ ꯃꯈꯨꯠꯇ ꯃꯩ ꯑꯃꯠꯇꯁꯨ ꯕꯥꯞ ꯑꯣꯏꯗꯕꯅ ꯌꯥꯎꯔꯛꯇ꯭ꯔꯤ ꯑꯁꯨꯝ ꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯄꯨꯜꯂꯤꯕ ꯁꯟ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯨꯝꯅ ꯇꯧꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯇꯣꯂꯦꯟ ꯇꯨꯝꯂꯨꯕꯒ ꯀꯔꯤꯒ ꯃꯃꯤꯠ ꯑꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯂꯥꯛꯄꯒ ꯍꯦꯛ ꯃꯄꯥ ꯆꯥꯅꯔꯨꯔꯤ ꯃꯃꯤꯠ ꯃꯅꯥ ꯑꯗꯣ ꯈꯪꯁꯤꯡ ꯁꯤꯡꯏ ꯃꯁꯤꯜꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯁꯤꯗꯤ ꯃꯁꯤꯕꯨ ꯃꯤꯗꯤ ꯃꯥꯗꯤꯁꯤ ꯊꯕꯛ ꯇꯧꯒꯦ ꯈꯪꯅꯤ ꯇꯣꯂꯦꯟ ꯁꯟ ꯐꯥꯒꯦꯒ ꯆꯪꯈꯤꯗ꯭ꯔꯤ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯩꯔꯤꯕꯁꯤ ꯅꯝꯂꯒꯦ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯅꯤ ꯑꯁꯤꯗ ꯂꯥꯏꯔꯣꯜ ꯁꯣꯜꯂꯤ ꯑꯗꯨꯒ ꯐꯤꯕꯝ ꯁꯦꯝꯃꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯃꯨꯕ ꯑꯗꯨꯗꯤ ꯃꯁꯤ ꯁꯨꯡꯂꯦꯡ ꯂꯦꯡꯈꯤꯗ꯭ꯔꯤ ꯁꯟꯗꯨꯒꯤ ꯃꯅꯤꯡ ꯋꯥꯏꯗꯅꯤ ꯂꯦꯞꯄꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯗꯣ ꯇꯣꯂꯦꯟ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯤ ꯒꯦꯠ ꯂꯥꯎꯅ ꯅꯝꯃꯤ ꯃꯥꯅ ꯍꯦꯛ ꯆꯣꯡꯁꯤꯜꯂꯛꯄꯒ ꯃꯨꯁꯤꯟ ꯃꯨꯕꯗꯨꯗꯤ ꯐꯠ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯇꯣꯂꯦꯟꯗꯤ ꯃꯥꯡꯈꯤꯕꯒꯗꯣ
ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯕꯨꯠ ꯑꯗꯣ ꯐꯥꯔꯕꯅꯤ ꯑꯁꯤꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯦꯔꯥ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯪ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯃꯥꯏꯕ ꯇꯣꯂꯦꯟ ꯑꯩꯉꯣꯟꯗ ꯍꯧꯈꯨꯗꯅ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯗꯅ ꯁꯜꯂꯥꯕ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯄꯥ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯁꯜꯂꯥꯕ ꯑꯗꯨꯗꯤ ꯀꯥꯡꯅ ꯀꯥꯟꯅ ꯆꯤꯛꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯙꯨꯞ ꯂꯥꯎꯅ ꯀꯥꯎꯊꯣꯔꯛꯏ ꯇꯣꯂꯦꯟ ꯑꯗꯣ ꯑꯌꯣꯏꯃ ꯍꯥꯏꯔꯒ ꯐꯅ ꯁꯥꯡꯅ ꯄꯥꯏꯊꯣꯛꯏ ꯀꯧꯔꯛꯈꯤꯕꯗꯨ ꯃꯊꯕꯥꯛ ꯃꯄꯥ ꯆꯞ ꯆꯥꯅꯅꯤ ꯉꯥꯏꯍꯥꯛꯇꯤ ꯇꯣꯂꯦꯟ ꯑꯗꯣ ꯁꯣꯔ ꯊꯤꯡꯏ ꯏꯛ ꯏꯛ ꯇꯧꯔꯒ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯁꯥ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯃꯤꯠ ꯃꯅꯥ ꯑꯗꯣ ꯇꯟꯗꯟ ꯄꯥꯏꯔꯤ ꯁꯤꯔꯝꯅꯤꯗ ꯃꯁꯤꯒꯤ ꯁꯟꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯌꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ ꯍꯦꯔꯥ ꯅꯪ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯆꯠꯂꯨꯈꯤꯒꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯪ ꯆꯥꯊꯣꯛꯀꯗꯕꯅꯤ ꯕꯨꯠꯅꯤ ꯀꯥꯏꯅ ꯐꯠ ꯐꯠ ꯍꯦꯛ ꯃꯥꯡꯉꯗꯅ ꯍꯟꯗꯛꯇ ꯊꯣꯛꯂꯛꯈꯤꯁꯅꯨ ꯐꯥꯔꯒ ꯂꯥꯛꯅꯒꯦ ꯈꯪꯅꯤ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯟ ꯑꯅꯤ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯆꯪꯉꯛꯏ ꯑꯁꯣꯝꯗꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗꯅꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯃꯈꯣꯏ ꯈꯔ ꯑꯃꯒ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤ ꯑꯗꯨ ꯁꯦꯟꯅꯔꯤ ꯂꯨꯁꯤ ꯃꯇꯥ ꯃꯂꯤꯌꯥꯒ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯏ ꯂꯨꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝꯕ ꯑꯃꯠꯇ ꯈꯪꯗꯦ ꯃꯄꯥꯒꯤ ꯈꯟꯕꯗ ꯃꯁꯥꯒꯤ ꯍꯥꯟꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯕ ꯃꯤꯒ ꯑꯣꯏꯔꯤ ꯃꯥꯂꯤꯌꯥꯅ ꯃꯇꯥ ꯂꯨꯁꯤ ꯑꯁꯤ ꯊꯦꯝꯖꯤꯟꯖꯔꯤ ꯏꯇꯥ ꯂꯨꯁꯤ ꯅꯪ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯅ ꯎꯔꯤ ꯋꯥꯈꯜ ꯃꯌꯥꯝꯁꯨ ꯈꯟꯖꯤꯜꯂꯕꯗꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯅꯤ ꯏꯇꯥ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯇꯨꯝꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯕ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤ ꯑꯗꯣ ꯉꯁꯥꯏꯋꯥꯏ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯔꯝꯕꯗꯣ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯨꯁꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯡꯇꯤꯒꯤ ꯃꯅꯥꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯔ ꯑꯁꯤꯅ ꯂꯥꯛꯅꯔꯤ ꯃꯁꯥꯗꯨ ꯑꯔꯩꯕ ꯃꯈꯩ ꯊꯦꯛꯇꯣꯔꯛꯏ ꯃꯈꯣꯏ ꯈꯔ ꯑꯁꯤꯅ ꯐꯥꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯗꯦ ꯃꯆꯤꯜꯗꯁꯨ ꯌꯥꯝꯅ ꯆꯣꯛꯊꯕ ꯑꯃꯒꯨꯝ ꯂꯥꯎ ꯈꯣꯡꯂꯤ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕ ꯈꯣꯏꯊꯨꯝ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯈꯣꯏꯊꯨꯝ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯖꯔꯤ ꯉꯁꯥꯏ ꯑꯌꯨꯛ ꯃꯁꯥꯅ ꯇꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯗ ꯈꯣꯡꯄꯥꯛꯅ ꯀꯟꯅ ꯀꯥꯎꯔꯛꯄꯒꯨꯝ ꯙꯨꯞ ꯂꯥꯎꯅ ꯀꯥꯎꯔꯛꯏ ꯈꯣꯏꯊꯨꯝ ꯑꯗꯨ ꯋꯥꯈꯜ ꯈꯟꯅ ꯐꯃꯨꯡ ꯑꯁꯤꯗ ꯂꯩꯔꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯤꯔꯣꯟ ꯊꯨꯡꯗꯕ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯀꯔꯟ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯁꯥꯗꯨ ꯑꯃꯨꯛꯀꯁꯨ ꯄꯥꯈꯠꯆꯩ ꯇꯞꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯑꯁꯨꯝꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯁꯤꯊꯔꯞ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯕꯕꯥ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯑꯩꯅꯤ ꯅꯆꯥꯅꯨꯄꯥꯅꯤ ꯑꯩ ꯃꯄꯥꯜꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯁꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯀꯧꯔꯛꯏ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯊꯨꯝꯒꯤ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯀꯩꯅꯣꯗ ꯏꯆꯥꯅꯨꯄꯥꯗꯤ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯄꯤꯖꯔꯒ ꯐꯖꯅ ꯇꯨꯝꯍꯟꯈ꯭ꯔꯕꯗꯥꯏꯅꯤ ꯑꯗꯨꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯣꯛꯂꯤꯕꯖꯥꯠꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕꯀꯣ ꯏꯄꯥ ꯂꯥꯛꯑꯦ ꯈꯣꯏꯊꯨꯝ ꯑꯗꯨ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯃꯁꯥꯗ ꯐꯨꯖꯤꯜꯂꯛꯏ ꯃꯤꯑꯣꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯍꯦꯛ ꯊꯦꯜꯂꯤ ꯍꯥꯏꯕꯗꯨ ꯃꯗꯨꯅꯤ ꯃꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯪꯒꯣꯜꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯣꯏꯔꯞ ꯃꯆꯥꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ ꯈꯣꯏꯊꯨꯝꯒꯤ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯂꯥꯎ ꯃꯇꯝꯁꯦ ꯐꯅ ꯊꯦꯡꯉꯤ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯔꯒꯅꯤ ꯑꯁꯨꯝ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯦꯞꯂꯤꯕ ꯃꯁꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯃꯇꯝꯁꯤꯗ
ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯏꯃꯨꯡꯗ ꯂꯩꯌꯦ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯤꯕ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯏ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯊꯣꯡꯖꯤꯜ ꯄꯥꯜ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯈꯣꯏꯊꯨꯝ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯪꯖꯔꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯦꯞꯂꯤꯕꯁꯤ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯂꯥꯏ ꯐꯠꯇꯕꯗꯨ ꯑꯣꯏꯔꯝꯂꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯇꯧꯕ ꯈꯣꯏꯊꯨꯝꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯁꯥꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯅꯔꯤ ꯈꯣꯏꯊꯨꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯄꯥ ꯑꯗꯨ ꯑꯗꯨꯝꯅ ꯍꯥꯠꯄꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯀꯞꯄꯤ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜ ꯊꯧꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯂꯥꯏ ꯐꯠꯇꯕꯗꯨ ꯈꯣꯏꯊꯨꯝꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯇꯝꯁꯤꯗ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯑꯗꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯊꯔꯛꯏ ꯑꯁꯣꯝꯗꯅ ꯂꯨꯁꯤꯒꯤ ꯌꯨꯝꯗꯅꯤ ꯃꯄꯥ ꯊꯥꯡꯇꯤ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯂꯨꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯦꯛꯅ ꯍꯦꯛꯅ ꯀꯞꯆꯔꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯐꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯥꯡꯇꯤꯒꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯐꯃꯨꯡꯗꯨꯒ ꯄꯥꯔꯅ ꯊꯧꯔꯤ ꯑꯃꯅ ꯁꯦꯠꯅ ꯀꯤꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯆꯨꯞꯄꯗꯨ ꯊꯥꯡꯇꯤ ꯑꯗꯨ ꯁꯦꯟꯅꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯂꯨꯁꯤ ꯑꯃꯗꯤ ꯃꯇꯥ ꯃꯂꯤꯌꯥ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯈꯤꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯌꯨꯝꯒ ꯂꯟꯅ ꯂꯟꯅ ꯇꯥꯕꯒ ꯃꯥꯏꯕ ꯈꯣꯏꯊꯨꯝꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯅꯈꯤꯗ꯭ꯔꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯊꯣꯡꯖꯤꯟꯄꯥꯜ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯁꯤꯗ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗ ꯅꯣꯡ ꯆꯨꯔꯝꯕꯗꯨꯁꯨ ꯍꯥꯡꯈ꯭ꯔꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯃꯍꯩ ꯃꯍꯩ ꯍꯥꯏꯅꯔꯛꯏ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯥꯏꯕ ꯈꯣꯏꯊꯨꯝ ꯍꯣꯏꯗꯒꯤ ꯇꯥꯈꯤꯒꯨꯝ ꯇꯧꯏ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯈꯣꯏꯊꯨꯝ ꯍꯣꯏꯗ ꯆꯪꯅꯔꯛꯄꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯆꯤꯜꯗ ꯂꯥꯏ ꯁꯣꯟꯅꯩ ꯃꯁꯥꯅ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕꯗꯨꯁꯨ ꯊꯦꯡꯅꯔꯤ ꯈꯣꯏꯊꯨꯝꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯨꯗꯛ ꯑꯁꯤꯗ ꯄꯥꯎ ꯊꯥꯈ꯭ꯔꯤ ꯑꯁꯨꯝꯅ ꯈꯣꯏꯊꯨꯝꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯅ ꯄꯥꯡꯊꯣꯛꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯛꯈ꯭ꯔꯕ ꯃꯀꯣꯛ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯈꯨꯟ ꯃꯤꯌꯥꯝ ꯑꯁꯤꯅ ꯊꯤꯕ ꯆꯠꯅꯈꯤꯔꯤ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯕꯣꯏꯇꯦꯒꯤ ꯃꯤꯁꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯛꯈꯤꯕ ꯃꯀꯣꯛ ꯑꯗꯨꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯈꯣꯏꯊꯨꯝꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯊꯤꯔꯕꯁꯨ ꯐꯪꯂꯔꯣꯏ ꯍꯥꯏꯕꯁꯤꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯅ ꯊꯤꯈꯤꯗꯦ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯀꯌꯥ ꯑꯃ ꯇꯣꯏꯅ ꯊꯣꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯃꯌꯥꯝ ꯑꯃꯠꯇ ꯈꯪꯅꯗꯦ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤ ꯑꯁꯤ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯁꯨ ꯑꯃꯠꯇ ꯈꯪꯅꯗꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯅꯤꯡꯅꯔꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯤ ꯑꯁꯣꯝꯗꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯆꯩ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯃ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯂꯒꯅꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ ꯃꯃꯤ ꯑꯃꯗꯤ ꯎꯖꯔꯤ ꯉꯔꯥꯡꯇ ꯁꯥꯕ ꯂꯣꯏꯈ꯭ꯔꯕ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯤ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯟꯖꯔꯤ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯍꯥꯛꯀꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯂꯥꯏꯇꯤꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯊꯤꯖꯔꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯤ ꯃꯁꯥꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯇꯝꯖꯔꯨꯕꯒꯤ ꯃꯍꯩ ꯆꯍꯤ 30ꯗ ꯉꯥꯏꯔꯤꯕ ꯃꯍꯥꯛ ꯑꯁꯤ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯤ